Coronaviruski Tika sem sabada karigi matam asuk lauriba. COVID-19 haina khangnaraba anoba coronavirus na thokhanba lainasina malemgi leibak kayada lamai chakpagum lepa leitana sandorakli. Drug makers haidi hidak langthak sabasingda athuwa matamda lainasdagi ngakthoknanaba vaccine tika puthoktuna praja miyamda phangalu haina maikai maridagi safu kanna taksinnarakli. China gi Wuhan haima famsidaida asigumba laina laichat ama saphong lagle haibasi prithibhi pumbana khangnaraba chayol kharagi matungda Chinese scientists singna laina asibu thokhalliba mahik asigi genetic sequence tu mioi amana hekta phauchang sinduna nainaba yana naba haiduna public database amada upload tawrakhrabani. Asumna malem sigi phambakta laidiba scientist khudimakna mahik sigi genetic sequence khanglafau mahik sidagi ngakthoknanaba tika ama sabada karigi matam asuk lauriba haibasi mioi ayambana tattana hangnariba wahangni. Mayamgi chamamnabasi mami shamhannabagidamak ngasisu puduna lakchari. Vaccines Tika haibasi karigumba thoidokpa lainasing naraktringay ngakthok hongnaba natraga narakpagi chang hanthahannabagidamak mangjongna thaba hidaksingni. Tika singsi kamdauna mathau tawi. Thoidokpa laina amagi tika dudaida laina dubu nahalliba mahiktu chemical sing sizinaduna sonthalaba matung haidi makhata na sandok chabokpa ngamlaroidaba fibam dudaida mahiktu aikoida kapsinduna aikoigi hakchangda laina tinadagi ngakthoknabidamak mahausadagi yauzariba aikoigi immune systems daida mahiksibu saktak-i. ANTIGEN haina khangnaraba asigumba sonthalaba mahiksingsina aikoigi hakchangda changsilakpasdaida aikoigi immune systemsna makhoibu maithiba pinabagidamak maranaina antibodies puthorak-i loinana makhoibu landasinduna manghalli. Aikoigi immune system sisu astoba library amagumbani. Masidaida tongan mahik manaisinga mari leinaba I pau pumba checkshinna tungsinduna thamli amasung mahakna hek maithiba pikiba mahik pumbasu akauba leitana ningsingduna ta leigalli. Asigumbasi leibana aikoina tungda mapangal sonthalaba antigen singduna taba tasengba mahik singna hakchangna sangsilakpa matamda aikoigi immune system sina memory cells singdi ingit pisinduna ngasaigi matautugum antibodies puthokhalli. Asumna antigen sing maithiba pikibadugum mapangal kalliba mahik singdubusu chap manaba mawongda maithiba pihalli. Asumna tika thabana laina ama naraktringai mangjongna kanbada chawna tengbangi. Laibak thibadi license nungsians ki thabak loisinduna inau nauna sabatika ama leibak miyamna sijinnabada safare mang takpa thoklaroi adana thadorakpa matamda yamdrabada tha 7-9 dagi howraga chahi 10 fawba changbasini. Tinjang kaijang driba sadharol miyoi amada kapsinduna safarabra haina changyengbada tha 3 lomdi atumak changalli. Asumna tha 3 lom changna volunteer miyoi kundagina chama fawda anauba tika sibu kapsinduna safaravra haina changengbagi tangkaksibu phase 1 haina khangnei. Phase 1 si mai paklaba matungda khara paksanna volunteer miyoi chama henbada tika du tasengna mathau tawrabra mathau panglabra haina muk changenggani masibuna muk phase 2 gi tangkak haina khangnei. Phase 2 sigi matungda aroiba oina volunteer miyoi lishing henbada amuksu tika anauwasi thaduna changyengkhigani. Ahumsuba amasung aroiba phase oiriba phase 3 si mai paklaba matungdagidi India gi oina Central Drugs Standard Control Organization CDSCO haidiba organization china tikadu tasengna sizinawda safare amasung mathau pangba ngamle effective oire haibadu sakhi praman yauna khanglaba matungda license piduna praja miyamda phanghalakadawribani. Asumna phase 3 si mai pakna lanthokpa kandadi matamsi adumak lawi. Tika ama mai pakna puthoknaba hotnaba matamda matam changba khangnatana chada marphu tara maridi fail oigalli mai pakande adana expert kharanasu fongdokli. Mahik ayambana hongba naiba mutate tawba maramna tikadu ikui kuina chatkidaba fawyai.
ꯑꯁꯤꯒꯨꯝꯕ ꯆꯅꯩꯅꯕ ꯀꯌꯥ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯡ ꯐꯥꯕ ꯇꯤꯀꯥ ꯑꯃ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯐꯅ ꯂꯧꯖꯔꯃꯛꯁꯨ ꯊꯣꯏꯗꯣꯛꯄ ꯇꯤꯀꯥ ꯃꯈꯜ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯁ꯭ꯃꯣꯜ ꯄꯣꯛꯁ, ꯄꯣꯂꯤꯑꯣꯅꯆꯤꯡꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥꯁꯤꯡꯁꯤꯗꯒꯤ ꯃꯐꯝ ꯑꯃ ꯈꯪꯅꯗꯤ ꯂꯥꯛꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯃꯛꯇꯤ ꯊꯣꯛꯂꯔꯣꯏ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯁꯤꯌꯥꯇꯜ ꯍꯥꯏꯔꯤꯕ ꯌꯨ.ꯑꯦꯁ.ꯀꯤ ꯃꯐꯝꯁꯤꯗꯩꯗ ꯀꯣꯚꯤꯗ-19 ꯊꯣꯛꯍꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕꯗ ꯆꯥꯡꯌꯦꯡ ꯇꯤꯀꯥ ꯇ꯭ꯔꯥꯏꯌꯦꯜ ꯚꯦꯛꯁꯤꯟ ꯊꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯆꯥꯡꯌꯦꯡꯁꯤꯅ ꯐꯦꯁ ꯑꯍꯨꯝꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥꯁꯤ ꯃꯃꯤꯡ ꯐꯥꯎ ꯀꯥꯎꯅꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫